Hello guys, welcome to my channel. Ngasidi travel vlog oina Gurgaon-da chatbagi mateng ama yengminasi. Som nakangi right hang pa side se sina overbridge ni aduga mathak ki lambi sina Delhi gi metro train gi lambi ni. Gurgaon yogduba 18 km da ngasila. Plane paibasu ure lambida. Channel asibu share and subscribe taubiba kaubiganu. Lambi se yamna pae lane tronga kunmuki chang oini. Si se hanadi toll tax leramme hai adubu hojikti lauthokre hai. Gurgaon adum yore haiba yare saidagi adum yamna popular amadi famous yamna oiba mising yamna pamnamba mall haibadi ambience mall do sida leira yamna sawi gari ngatang hai kare ngasaidagi yamna chilli overbridge su leire overbridge yamna lei lambi se yamna nal hai yamna fajai Gurgaon yore hojikti building achau chauba ngata ngaire company gumba kari macha mayam am leira lambi se yamna fajai yamna clean and clear su oyam oye mathak ta uribasina lambi cross tawnabani yam fajana sai sisu hojik uribasina Delhi metro adi rapid metro ki station ni si mathak isa sidana mu overbridge am leira Sigiti vlog se matang saya sida lusin jarage. Bye bye.